컴지 부란 왜 홍보만지 아저 상례 홍보만이 또 기가노 OTP 라와 하는 그러면 기노 짱짱 짱 짱이 있어 또 그거 아직 이 근데 보는 것도 이만 알로 폰 떠실로 말을 강대 폰 떠실로 없다 헬로 빨리 짱 신이 봐줘 어디 헬로 아이 헬로 헬로 가네 아무 눈에 lokasi 사전 렉트나 누삐 폰 왜안 노이 아이 바보들 오길리냐 왜 안 먹어 왜 가리 오길 가냐 꽝 안 나냐 anh muốn cút thảo nó khăng ya mà đâu đây mà đâu bravo vậy xin lỗi Leon cứ đi đâu cho nó chạy mày xem mà nó đi tao cái cái gian sai lấp rồi đó phao ra cái gì cái cái đó anh nhảy này đi ném lên nè ya mau ya đã lâu mà ya mà có đi police ya mà police này cái đây cái police nó đây sẽ cái gì nào ôi ôm đi lạc bên này cái này là rất là cái sao này chứ ôm đi lạc bên nhau à xem cái police nào mà nè tạm thời này 살 와로 왜야 돼? 안 같이 살도 거기나 그냥 거는 갔다 오요 살 저비는 거 살이 거기 이미는 거 쇼금 는 살. cái gì nó coi na police có lá xóa mà đâu vậy cái này cái 그만이 하나 얻은 살. 살 당시 거기 야뭐 먼저 게 police는 로컬 불락 는 살. 그래도 당시 살 먼저 거기 야뭐 먼저 게 자기 나도 그 닝문 동전인 것이 해서. 어디 미스터 먼저 예, 아이나 때문에 이야마 먼저 와이도 아침이네. 아이 가이 싫어 먼저 와 있어 영도 올해 들어 민 하이시야. 아이나 너나 끼야끼라 하이 들어 봐. 깔고 kumba 티살 kumba 셀로 하냐. 낭지 지다 때 따이가 프리치가 상무나 매ग 말하더라. 너희들 또 사문 거지 영도. 아 점점 가봐 하원지야. 우리한테 삼거 상지 우리한테 또 하고 저까 탔더나. 꼬아가 저까 탔더나 눈다 봐. 너희들 또 하고 합장이 또 하고 이거 점점에 하월라더나. 가리 말하더나. tu ho hay gì kêu bị kia rồi 오해로 낭지만 낭 오해로 낭 또 아무튼 낭지. không nói năng sai sai quá chứ có gian ta âm tăng ngầm đấy âm tăng gian ta luôn 아 공아 고사 아 기노니 아코이 시 아코이 아이 하이자기 시 아코이 야마 먼저 거기 몽몽지 가 야이다래 아 자히 노리게 무슨 저기 시기 거기 문다 판다기 남기시 지가 마이 빠크는 라가 아도 뭐 거기 하이다디 가네 뭐야 저거 할 게고 마기 뭐고 사티죠 그 사티죠 이제 걔니 미 하빠다 리콜 내라버니 걔 하이다래 미 30 머더 하이다래 레디 마키 마파 아코이기나 이소라 하이다래 고 아코이 시미리비 또 마기 주 리콜 레미 고 미 하빠다 그노 40 머더 아두가 아시나 아코이기 양바 먼저 90% in MA 와 하자네 아 나리 깜들미네 파스도 깜들미네 남마이네 네포티즘나 말은 뭐라가 아코이 야마세 군다기 펑지머리 펑데래 너뭐 군다와 뭐 정말 인간들아 그래 딸에 아코이 야마세 너무다 팟다바 타바도 똥 소리고 팟다바 타바도 아파메 까 올리바 아주는 마기 문제 아무 자와는 자기분해 봐 아두가 농어디 아코이 야마시는고 팟다바 타바 아무 또 우리 아주 소화이잖아 또 우리네 그래 딸에 누삐 마기 폰 한번 후라도래 이제 아코이 야마는 뭔 먹이 장지 누삐도 거기 폰을 심까도 토가 폰도 비름이봐 아주 좀 맞다네 빨신 따라 들어오면 조금 같은 비살람이봐 누삐기 야마 이사 탐자바이 딸에 아코이 야마 아무 자와 보시 matiin pa na ba si maruni 후라마 다 맞쟁 꽝 누가 그러면 그 후라마 야마 as alu iba ni mo pom pom dala ito siya 아두가 뭐라고 하면 아코이기 갱지가 아코이기 걔니 점프로기 갱도 아두가 아코이야 칸나냐 가면 아두가 아코이 야마지 아코이 살래 그래 걔만 또 와이나 너희 야마들은 짱가 해내 굿거는 두디 그는 망가 거는 타듯나 타는 거 튕기는 또 그런 거또 우리 뭐 거기 야마 있게 될 건가 디스트랙트 이거 디스트랙트 우리 아코이 잘라가 디스트랙트 됩니다 세 착드나 굿까지 택드나 뭘 하서 됩니다 just the train bro 와 잉글리스까지 와 따라들어 사 지금 잉글리스네 아이나 끼야가라 하이가 잉글리스도 롱은 노이나 난기 잉글리스도 휘징가 보면 그 말은 사이 좀더 잉글리스 그래 좀 하들 거는데 잉글리스 아두고 사 아코이나 말마르다 합다지 시에 가이바 살리더라 시에 가이바 좀 아코이디 와이나 가면 사는지 에 오지마 아코이기 뭐 샤로 센스 소나마 블랙거든 에 블랙가 만나가 지까 탈거든 강가 아두가 니 나이 나이 뭐야 뭐 다도가 애가 못 닦아 타거든 깝토거리 거랑 자는 거 아니고 가면 아두고 아코이기 야뭐 그만 가야 강가
Hey you always my little thing, give me the money or else I will do the fucking the my man. Nice, nắm rồi đấy. Có cái tay ai, có cái chuyện này không ta? Don't break anything, just break glass. ꯃꯐꯝꯁꯤꯒꯤ ꯑꯣꯀꯨꯄꯥꯏꯅꯤ ꯈꯔ ꯊꯣꯛꯎꯅ ꯐꯩ ꯃꯐꯝꯁꯤ ꯀꯩꯝ ꯇꯧꯗꯧ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯀꯩꯝ ꯇꯧꯏ ꯃꯁꯤ ꯑꯗꯨꯗꯤ ꯁꯥꯔ ꯉꯁꯤ ꯑꯩꯈꯣꯏ ꯑꯌꯥꯝꯕꯅ ꯖꯦꯜ ꯆꯪꯗꯣꯏꯁꯦ ꯀꯔꯝꯕ ꯀꯦꯁꯇꯅꯣ IPC section 301 302 105 ꯀꯔꯝꯕꯗ ꯉꯥꯏꯈꯣ ꯑꯗꯨꯒꯤ ꯀ꯭ꯔꯥꯏꯝꯗꯨꯗꯤ ꯌꯥꯝ ꯁꯥꯊꯤꯃꯟꯈ꯭ꯔꯦ ꯑꯩꯒꯤꯗꯤ ꯈꯔ ꯁꯣꯛ ꯑꯣꯏꯕ ꯀ꯭ꯔꯥꯏꯝꯗ ꯆꯠꯁꯤ ꯑꯩꯈꯣꯏ ꯀꯥꯃꯤꯂꯟꯗ ꯂꯤꯁꯇꯨ ꯄꯤꯈ꯭ꯔꯕꯅꯤ ꯑꯩꯒꯤ ꯁꯣꯛ ꯀ꯭ꯔꯥꯏꯝ ꯑꯗꯨ ꯃꯥ ꯑꯝꯇ ꯍꯥꯏꯌꯨ ꯑꯩꯈꯣꯏ ꯏꯌꯥꯝꯕꯒꯤ ꯁꯣꯐ ꯀ꯭ꯔꯥꯏꯝ ꯀꯦꯁ ꯇꯥꯃꯤꯟꯅꯁꯤ ꯑꯍꯥꯟꯕꯗ ꯀ꯭ꯋꯥ ꯆꯥꯔꯒ ꯑꯣꯠꯁꯤꯟꯕ ꯍꯣꯔꯣꯟ ꯇꯣꯏꯅ ꯈꯣꯡꯕ ꯃꯤꯒꯤ ꯔꯨꯃꯥꯟꯗ ꯅꯞ ꯁꯤꯆꯤꯟꯕ ꯑꯗꯨꯗꯩꯗꯤ ꯅꯨꯄꯤ ꯌꯥꯝꯅ ꯀꯣꯏꯕ ꯑꯗꯩꯗꯤ ꯀꯥꯃ ꯁꯨꯇ꯭ꯔ ꯌꯦꯡꯕ ꯍꯧꯖꯤꯛ ꯀꯥꯃ ꯁꯨꯇ꯭ꯔ ꯌꯦꯡꯕꯩꯗꯣ ꯑꯩꯈꯣꯏ ꯖꯦꯜꯗ ꯆꯪꯗꯣꯔꯤꯅꯦ ꯍꯥ ꯍꯦ ꯀꯥꯃ ꯁꯨꯇ꯭ꯔ ꯍꯥꯏꯅꯨ ꯐꯣꯟ ꯌꯦꯡꯕ ꯍꯥꯏꯌꯨꯅꯦ ꯑꯗꯨꯃꯛ ꯅꯄꯥꯗꯨꯅ ꯅꯨꯃꯤꯗꯥꯡꯗ ꯌꯦꯡꯉꯝꯃꯗꯤ ꯐꯕ ꯑꯂꯨ ꯃꯐꯝ ꯑꯁꯤꯗꯤ ꯏꯕꯥꯅꯤ ꯀꯃꯥꯏꯅ ꯊꯣꯛꯇꯣꯏꯅꯣ ꯇꯧꯔꯤꯁꯨ ꯑꯩꯗꯤꯅꯦ OTP ꯂꯧ ꯆꯠꯀꯗꯕꯅꯤ OTP ꯂꯧꯔꯒꯀꯣ ꯑꯁ ꯇꯞ ꯉꯥꯡꯉꯨ ꯃꯣꯏ ꯇꯥꯈꯤꯗꯅ ꯑꯃꯨꯛ ꯅꯪꯅ ꯇꯞꯊꯣꯛꯈ꯭ꯔꯥ ꯁꯥꯔ ꯑꯁꯤ ꯃꯌꯥꯝꯁꯦ ꯇꯣꯛꯑꯁꯤꯀꯣ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯏꯌꯥꯝꯕꯁꯦ ꯉꯁꯤꯗꯤ ꯏꯍꯥꯟ ꯍꯥꯟꯅ ꯄꯨꯟꯁꯤꯗ ꯖꯦꯜ ꯆꯪꯗꯣꯏꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯒꯤ ꯁꯥꯒꯩ ꯅꯥꯇꯩꯅ ꯄꯥꯝꯖꯕꯁꯤꯡꯗꯣ ꯉꯁꯤꯗꯤ ꯊꯨꯡꯗꯣꯔꯦ ꯑꯗꯨꯅ ꯏꯌꯥꯝꯕꯁꯦ ꯀꯃꯥꯏꯅ ꯆꯪꯗꯣꯏꯕ ꯀꯔꯤ ꯁꯦꯛꯁꯟꯗ ꯆꯪꯗꯣꯏꯕ ꯑꯗꯣ ꯁꯥꯔ ꯍꯣꯏꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯌꯥꯝꯕꯁꯦ ꯃꯥꯅ ꯅꯤꯡꯕꯁꯦ ꯑꯝꯇꯗꯤ ꯊꯨꯡꯍꯟꯕꯤꯌꯣ ꯁꯥꯔ ꯍꯣꯏꯅ ꯈꯪꯕ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯁꯇꯔ ꯑꯃꯣꯟꯖꯥꯎꯅ ꯖꯦꯜ ꯆꯪꯒꯗꯕꯒꯤꯗꯃꯛꯇ ꯃꯥꯅ ꯅꯨꯄꯤ ꯃꯆꯥꯗꯒꯤ ꯍꯨꯔꯥꯟꯈꯤꯕ ꯐꯣꯟꯗꯣ ꯑꯗꯨꯝ ꯃꯊꯧ ꯇꯥꯔꯛꯀꯅꯤ ꯁꯥꯔ ꯐꯣꯟꯗꯨꯗꯤ ꯂꯩꯇꯦꯅꯦ ꯁꯥꯔ ꯐꯣꯟꯗꯣ ꯂꯩꯇ꯭ꯔꯒꯁꯨ ꯁꯤꯝ ꯀꯥꯔꯗꯇꯤ ꯂꯩꯔꯝꯒꯅꯤꯗꯅ ꯁꯤꯝꯗꯨꯗꯤ ꯂꯩ ꯑꯩꯈꯣꯏ ꯏꯌꯥꯝꯕꯅ ꯁꯤꯖꯤꯟꯅꯔꯤ ꯀꯟꯅ ꯁ꯭ꯃꯥꯔꯠ ꯑꯗꯨ ꯑꯣꯏꯗꯤ ꯌꯥꯔꯦ ꯑꯗꯨ ꯄꯤꯔꯛꯑꯣ ꯁꯥꯔ ꯂꯧꯁꯟꯕꯤꯌꯨ ꯑꯗꯨꯗꯤ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯃꯤꯂꯟ ꯑꯃꯁꯨꯡ ꯃꯤꯁꯇꯔ ꯑꯃꯣꯟꯖꯥꯎ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯤꯝ ꯀꯥꯔꯗꯁꯦ ꯄꯨꯈꯠꯂꯒ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯀꯨꯞꯅ ꯇꯧꯔꯒ ꯍꯌꯦꯡ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯃꯤꯁꯇꯔ ꯑꯃꯣꯟꯖꯥꯎꯁꯦ ꯂꯧꯈꯠꯄ ꯂꯥꯛꯆꯔꯒꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯍꯜꯂꯒꯦ ꯉꯥꯏꯈꯣ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯁꯦ ꯉꯁꯤꯃꯛ ꯐꯥꯕꯤꯌꯨ ꯁꯥꯔ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯌꯥꯝꯕꯁꯦ ꯑꯩꯈꯣꯏ ꯏꯌꯥꯝꯕꯅ ꯅꯤꯡꯕꯁꯦ ꯉꯁꯤꯃꯛ ꯊꯨꯡꯍꯟꯕꯤꯌꯨ ꯁꯥꯔ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯁꯦ ꯑꯩꯈꯣꯏ ꯍꯌꯦꯡꯗꯣ ꯐꯨꯜ ꯐꯣꯔꯁ ꯂꯣꯏꯅꯅ ꯒꯥꯔꯤ 5 ꯇꯣꯛ ꯇꯧꯔꯒ ꯐꯨꯜ ꯌꯨꯅꯤꯐꯣꯔꯝꯗ ꯂꯥꯛꯑꯒꯦ ꯑꯗꯨ ꯌꯥꯏ ꯐꯣꯇꯣꯒ ꯅꯥꯟꯅ ꯂꯩꯕ꯭ꯔꯥ ꯍꯣꯡꯉ ꯁꯥꯔ ꯑꯗꯨ ꯌꯥꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯑꯃꯨꯛ ꯍꯜꯂꯒꯦꯀꯣ ꯅꯣꯏꯅꯤꯗꯤ ꯁꯤꯗ ꯀꯩꯗꯧ ꯂꯥꯛꯑꯝꯃꯤꯕ ꯅꯤꯋꯥꯛ ꯑꯃꯨꯛ ꯂꯥꯛꯑ ꯃꯥꯜꯂꯦꯁꯦ ꯅꯣꯏꯁꯨ ꯏꯌꯥꯝꯕꯗꯒꯤ ꯁꯦꯜꯗꯣ ꯋꯥꯏꯔꯨꯔꯕꯣ ꯉꯁꯤ ꯌꯥꯝꯃꯨꯛ ꯂꯥꯛꯑ ꯃꯥꯜꯂꯦꯅꯦ ꯀꯩꯅꯣ ꯅꯣꯏꯗꯤ ꯅꯃꯥꯟꯅꯕꯅꯤꯁꯦ ꯄꯨꯂꯤꯁ ꯑꯣꯏꯕ ꯑꯩꯉꯣꯟꯗ ꯍꯥꯏꯗꯦ ꯅꯍꯥꯟꯅꯦ ꯍꯥ ꯑꯅꯤ ꯐꯝꯃꯤꯁꯤ ꯎꯗ꯭ꯔꯤꯁꯤꯒ ꯁꯤꯕꯨ ꯄꯨꯂꯤꯁ ꯀꯥꯏꯅ ꯏꯌꯥꯝꯕ ꯁꯤꯗꯤ ꯃꯤꯔꯦꯝ ꯈꯛꯇꯅꯤ ꯊꯕꯛꯄꯨ ꯐꯪꯗꯅ ꯂꯩꯔ ꯀꯥꯟꯁꯤꯗ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯊꯣꯛꯑꯒꯦ ꯆꯥꯛ ꯆꯥ ꯃꯇꯝꯁꯨ ꯌꯧꯔꯦ ꯆꯥꯛ ꯆꯥ ꯃꯇꯝ ꯌꯧꯔꯦ ꯆꯥꯛ ꯆꯥ ꯃꯇꯝ ꯌꯧꯔꯦ ꯑꯩꯈꯣꯏ ꯊꯣꯛꯑꯒꯦ ꯀꯅꯥꯅꯣ ꯑꯩꯈꯣꯏꯅꯤ ꯀꯅꯥꯅꯣ ꯑꯩꯈꯣꯏꯅꯤ ꯀꯅꯥꯅꯣ ꯏꯌꯥꯝꯕ ꯑꯩꯒꯤ ꯀꯦꯟ ꯃꯥꯅ ꯑꯂꯨꯗꯣ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯗꯒꯤ OTP ꯂꯧꯒꯦ ꯂꯥꯛꯄꯅꯦꯕꯀꯣ ꯑꯗꯣ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯒꯤ ꯐꯣꯟꯗꯣ ꯍꯨꯔꯥꯡꯉꯦ ꯁꯤꯗ ꯄꯨꯂꯤꯁ ꯊꯤ ꯂꯥꯛꯄꯅꯦꯕ ꯑꯗꯣ ꯁꯨꯝ ꯆꯥꯎꯕ ꯒꯨꯟꯗꯥꯗꯣ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯑꯃꯣꯟꯖꯥꯎ ꯑꯣꯏꯔꯝꯒꯅꯤ ꯀꯅꯥ ꯈꯟꯉꯦꯒꯦ ꯏꯌꯥꯝꯕ ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯃꯣꯏꯒꯤꯁꯦ ꯑꯩꯈꯣꯏꯗ ꯑꯄꯪꯕ ꯁꯤꯕ ꯍꯥꯏꯕꯅꯤꯅꯦ ꯑꯩꯈꯣꯏꯕꯨ ꯑꯄꯪꯕ ꯁꯤꯕ ꯍꯥꯏꯕꯅꯤꯅꯦ ꯍꯩ ꯆꯂꯣ ꯅꯕꯥꯅꯤ ꯑꯩꯈꯣꯏ ꯃꯤ ꯀꯧꯔꯣ ꯆꯂꯣ ꯉꯁꯤꯗꯤ ꯑꯅꯤꯁꯦ ꯍꯥꯠꯇꯣꯛꯄ ꯇꯥꯔꯦ ꯉꯁꯤꯗꯤ ꯈꯪꯕꯅꯤ ꯅꯣꯏ ꯏꯌꯥꯝꯕ ꯊꯥꯡ ꯑꯃ ꯊꯝꯃꯨ ꯏꯌꯥꯝꯕ ꯍꯧꯖꯤꯛꯀꯤ ꯅꯝꯕꯔꯗꯣ ꯑꯗꯨꯗ ꯑꯩꯈꯣꯏ OTP ꯑꯃ ꯆꯪꯒꯗꯕꯅꯦꯕꯀꯣ OTPꯗꯣ ꯑꯩꯈoi ꯂꯣꯇ꯭ꯔꯤ ꯑꯃ ꯐꯥꯎꯋꯦꯕ ꯑꯗꯨꯒꯤꯅꯦꯕ 2.5 ꯂꯥꯛꯀꯅꯦꯕ ꯑꯗꯣ ꯏꯌꯥꯝꯕ 50% ꯂꯧꯖꯈ꯭ꯔꯣ ꯑꯩꯈꯣꯏ ꯊꯋꯥꯏꯁꯤ ꯀꯟꯕꯤꯌꯨ ꯏꯌꯥꯝꯕ ꯑꯩꯅ ꯂꯥꯛꯑꯅꯤ ꯃꯈꯥꯏ ꯂꯧꯗꯣꯔꯤꯕ ꯅꯣꯏꯒꯤ ꯂꯥꯛꯑꯅꯤ ꯃꯈꯥꯏꯗꯨꯗꯤ ꯏꯌꯥꯝꯕꯒꯤ ꯁꯪꯒꯣꯝꯒ ꯕꯣꯔꯕꯤꯇꯥ ꯂꯩꯕꯗꯕ ꯀꯣꯟꯅꯗꯦꯅꯦ ꯑꯦꯔꯥ ꯅꯣꯏꯒꯤꯁꯦ ꯑꯩꯈꯣꯏꯅ ꯑꯄꯪꯕ ꯌꯥꯝ ꯁꯤꯔꯦꯗ ꯉꯁꯤꯁꯦ ꯏꯍꯥꯟ ꯍꯥꯟꯅ ꯄꯨꯂꯤꯁꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯗ ꯍꯦꯟꯅ ꯂꯥꯛꯑꯝꯕꯅꯤ ꯃꯗꯨꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨꯁꯨ ꯅꯣꯏꯅ ꯂꯣꯏ ꯊꯨꯒꯥꯏꯔꯕ ꯍꯩ ꯉꯁꯤ ꯃꯣꯏ ꯍꯥꯠꯇꯣꯛꯀꯗꯕ ꯃꯣꯏ ꯃꯤ ꯑꯃ ꯊꯥꯔꯣꯏꯗꯕ ꯉꯁꯤ ꯅꯣꯏ ꯉꯁꯤꯗꯤ ꯍꯥꯠꯄ ꯇꯥꯔꯦꯕꯅꯤ ꯅꯣꯏ ꯏꯌꯥꯝꯕ ꯑꯝꯇ ꯉꯥꯏꯕꯣ ꯏꯌꯥꯝꯕ ꯀꯔꯤꯒꯨꯝꯕ ꯏꯌꯥꯝꯕꯅ ꯑꯩꯈꯣꯏ ꯍꯥꯞꯄ ꯇꯥꯔꯗꯤ ꯏꯌꯥꯝꯕ ꯑꯣꯏꯅ ꯖꯦꯜ ꯆꯪꯒꯅꯤ ꯏꯌꯥꯝꯕ ꯑꯃꯣꯟꯖꯥꯎ ꯆꯪꯕ ꯐꯪꯉꯔꯣꯏ ꯑꯁ ꯆꯨꯝꯃꯤꯅꯦ ꯑꯁ ꯉꯛꯄꯅꯤꯗ ꯂꯥꯏꯕꯛꯁꯦ ꯏꯌꯥꯝꯕ ꯑꯖꯥꯕ ꯑꯃꯗꯤ ꯂꯩꯇꯦ ꯏꯌꯥꯝꯕ ꯍꯥꯟꯅꯁꯨ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯑꯃꯅ ꯍꯥꯟꯅꯗꯤ ꯃꯥ ꯃꯥꯗꯔ ꯀꯦꯁꯇ ꯖꯦꯜ ꯆꯪꯉꯦꯗꯅ ꯑꯗꯨ ꯅꯠꯇ꯭ꯔꯣ ꯃꯔꯗꯔ ꯀꯦꯁꯇꯀꯣ ꯆꯨꯝꯃꯤꯅꯦ ꯏꯌꯥꯝꯕ ꯍꯥꯠꯂꯣ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯅꯈꯣꯏꯅ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯑꯩꯕꯨ ꯀꯔꯦꯝꯅꯕ ꯑꯩ ꯍꯧꯖꯤꯛꯃꯛ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯉꯥꯡ ꯑꯣꯜꯍꯟꯒꯅꯤ ꯑꯗꯨꯅꯤꯅ ꯁꯋꯥꯏꯗ ꯅꯪꯁꯨ ꯀꯧꯔꯣ ꯑꯩꯈꯣꯏ ꯄꯥꯔꯇꯤ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯏꯌꯥꯝꯕꯁꯦ ꯐꯣꯝꯗ ꯂꯥꯛꯇꯣꯔꯦ ꯆꯠꯂꯦ ꯏꯌꯥꯝꯕ ꯆꯠꯂꯦ ꯀꯧꯔꯨꯒꯦ ꯃꯤ ꯍꯥꯠꯀꯅꯤ ꯍꯥꯏꯌꯨ ꯀꯧꯔꯣ
강문이 뭐야 내가 시디 야마 난 다시나 뭐 그런 이제 하도 방금 나가더라 야마 남거리 이야 아이 뭐 거야 니뭐 핫거니 야마나 아줌마 사오 빠이 마시니 아이는 하네가 알리 마시 아두나 야마 nga si di makoy ni ja khadok bi kasi maram di makoy ni na maram wal kani yamana nga si nu pa mo ko ngam le basi aduna yamana sawbong ngam le basi adu charuk yamba makoy ni na thibla ni ma phone do adu phangna phone ba da akhoi ni mateng pangchin chi yamba kari khangi 마도시 야바야니 adu di yamba chala si makoy ni ge phone thimi na ba makoy ni su chala si punna khoi ga punna ya dina yamba sasilo yamba 일말라 กนาโนโทรหาไม่ได้ดุมจังโง่ 그냥 랑 칠라 와 칠라 yamba do ei pora ma kaw le dei lok sala ga la 어이 봐라 봐 중로 no chang lo 일말라 ตอนเจ้ากระโดดติดไม่ยอมทำเลยข้ารู้สึก 아이 신난가 나도 야다 엄마가 이는 라이 เอาไปมาด้านนี้ 나한테 능이 폰도 아두도 OTP 만 나는요 아두기 OTP 좀 들라오기 나는 폰도 레이잖아 ข้างนี้ในกระสายได้อย่างพิงอยู่แบบ 아두야 우리 잡고 이 무시 말은 제 라브레임시 그런 거 많이 떠오르게 많이 봐 ซึ่งดูไงย้ายแต่ตามใจทำไมขนาดนั้น 아이씨 뭐 아이 하이다래 망하는 이 새끼 OTP 좀 한비에 라고 나는 폰도 라는 이따 정해 보자 정해 꼬리 뭐 가이 정해 봐 cái đó này làm gì ประชาชนไปนี่ cái nó này em mà nâng người cái lên ya mandro อย่าได้เนี่ย 둘이 다시로 yamba nungai mo ซึ่งดูไงย้ายกัน masaya nungai to na wi kai to ทั้งสร้างพลังงานจริงเลยจนมันมีป้องกัน aseng bhai ai na mun na kha kai da lo ge hai คาดเดาผู้บริจาคในไงตอนนั้นอันนี้เหรอเทียนยาวมันจะเป็นไง sel du di lai ra ba ไม่เก็ตอ่ะใกล้ที่สิลไอ้เสียสีว่าไงบ้างตัวนี้ด่ะ hey adum na hai ga ni ai ya lo ni ching ni du ba no 이안봐 이안보의 자네를 와이도 아버지부터 하오래 아두고 이안봐 다와이득이 시안에 니는 누구더비나 아버지는 롯지가 파워리바 시안 텀이양시 이안보의 시내자야만 아두가 아마네 이안봐 아버지는 이안보다 아버지 롯지가 시안 텀도 라니 무카이냐이도 아두 알람니 이안봐 아시행엄마들이 그러니 무카이냐 아두 시나 이제 아나가 다행이보다 시나기로 Ya lo phải mà bạn này. Tao. Số TV đó body khang ni hai body tao. อย่าได้ดูกับขันรุ่นเลยนี่มันเป็นคนชิกันไปดูเห็นเปล่าเท่ากูเลยมัน Thôi đây, tao. Chỉ thấy cái việc quay xe nông ta nó khô ta nó mi vào nhau hồi này chứ tao. Thôi tao đi là rất là tận ra giờ cả nó cổ tao nhảy gì vậy. Thôi tao muốn rồng nhỉ. โอ้ยเยอะเลยดิแก่ๆเดือนหรอ Hello em bà. 너희 가운데 시엔 그래 다 힘니 상프랭 cái thông cái này. ไอ้แก่เลยเนาะ 강대 데 있다가 이 셴 카페 셴 해봐. 카페 건다. 톡 톡. 그 근데 너 되게 진짜.
1 10 100 1000 ꯏꯇꯥꯎ ꯀꯣꯃꯥ ꯀꯥꯞꯄꯦꯁꯤꯗꯤ ꯑꯁꯨꯝꯅ ꯊꯥꯖꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯊꯣꯛꯂꯤ ꯅꯪꯅ ꯑꯩꯅ ꯋꯥꯕꯗꯤ ꯁꯦꯜꯒꯤꯗꯃꯛ ꯋꯥꯕꯅꯤ ꯆꯥꯅꯕꯒꯤꯗꯃꯛ ꯋꯥꯕꯅꯤ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯊꯋꯥꯏꯒꯤꯗꯃꯛ ꯋꯥꯍꯧꯏ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯁꯔꯨꯛ ꯑꯗꯨꯗꯒꯤ ꯃꯆꯦꯠ ꯑꯃꯗꯪ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗ ꯈꯥꯏꯕꯤꯔꯝꯃꯨ ꯑꯐꯕ ꯊꯕꯛꯀꯤ ꯃꯍꯩꯗꯤ ꯑꯐꯕ ꯉꯥꯛꯇ ꯑꯗꯨꯝ ꯑꯣꯏꯒꯅꯤ ꯁꯦꯜꯒꯤꯗꯃꯛ ꯋꯥꯔꯤꯕ ꯑꯩꯉꯣꯟꯗꯒꯤꯗꯤ ꯊꯋꯥꯏꯒꯤꯗꯃꯛ ꯋꯥꯔꯤꯕ ꯃꯍꯥꯛꯅ ꯃꯃꯜ ꯌꯥꯝꯕ ꯍꯦꯜꯂꯤ ꯍꯣꯡꯂꯛꯀꯅꯨ ꯌꯥꯗ꯭ꯔꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯅꯤ ꯉꯔꯥꯡ ꯀꯔꯤ ꯑꯣꯏꯈꯤ ꯉꯁꯤ ꯀꯔꯤ ꯑꯣꯏꯔꯤ ꯍꯌꯦꯡꯅ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯀꯅꯥꯅ ꯍꯥꯏꯕ ꯉꯝꯒꯅꯤ